YELHOU PHURUPSING AMATTA OINA PUNSHINDUNA Apunbagi Pangal Sagatnabagi Pandamda Salai Kanba Lup Asi Semgatlakkhibani HAINA Lup ASIGI Chairman L GOPAL na PHONGDORAKLI Wafam asing asi Salai Kanba Lup Moirang Singlup na Sinduna Moirang Chengai Leikaida Leiba Lions Club of Moirangi Auditorium da Pangthokpa Lup Asigi Ningtham Mifamda Mahakna Phongdokhibani to preserve and protect indigenous people haiba thim ki makhada Pangthokhiba Ningtham Mifam aduga mari leinana Gopal na hai Lup Asi Haudokhibadagi ngasi fauba kalen amate Ningtham Mifam haiduna chahi amada anirak Manipur gi tongan ba mafamda mifam pangthoklaga lakli masida maruina Lup Asina tawkhiba amati tawgadaba thabak thoram sing khana nainabani lakadaba kalen mifamna ukhongsang mamang chingda leiba Salai Eco Tourism Park ta pangthokani ngasigi thoram asibu pangthoknaba hotnabada achoba thodang lokhiba amate mateng pirakhiba miyam amate CSO singbo Salai Kanba Lupna thagatpa phongdokli haina mahakna makha takhi mifam aduda Lup Asigi Vice Chairman L Inaucha NG Indralal A Surjit amasung Advisor S Syamjai yauna unit members singna athoiba mithunglen sing oina saruk yakhi ILPS की खोंगसत अमा रैली खोंगसत अमा मोरी दे तो किबो मतमदा अको gi maitei singe adum ba खोंगसत रो अतोप मिटोक मयाम अमे थुगाई की मदुना मरु हुन खिबनी सलाइ कंबा लुप से मदुदगे अकोय सलाइ सा मयाम से सलाइ सा मयाम इंडिजिनस ओरिबा सलाइ सा मयाम से पुंदबे यारोय हाबिगे वाखलो लबदा अकोय सागल लगा सलाइ कंबा लुप की ममिंदा अकोय 2018 स्टेज दे अकोय शापों खिबनी सलाइ सा मयाम से खुदों तिबे सोयदना मायोक नरगनी अकोय gi fisher अकोय gi मदुगी कंसुकेन से अकोय gi पैट कंसुकेस ओरे मरमदन मदुदगी अकोय मांगजोंना कन्ननबगी दमक अकोय मयाम पुनसिन दबे यादे हबसिना अमत गार पांडमने हजबताय अकोय नन पॉलिटिकल ओय अदुगा नन रिलीजियस ओय as well as non frontal oy haibasi yamne neutral oy na ekoi ngasagi biam se ekoi gi short raba exploited masses mase tasin khomjin naraga mass organization mass based organization amaka ekoi na shemjabani